आइन की वांगमदा कारबार तौनबगिदमक सेनापतिदा पुननबा वेन अमदा हाप्तुना पुरकपा हंगोई लिसिंग अनिरोंग कोनना मियोय अनि ngasi ayuk Wildlife and Biodiversity Conservation Committee WBCC Manipur gi members singna Thobal Police ka khutsamnaduna faraba matung Range Forest Office Thobal da khutsinakre faraba sing adudi Moirangthem Inaw Elias Kansing chahi kuntra mapal amadi mahaki loinabi senapati Ningol Moirangthem Asadevi Kawi Makoy animag tenta kunaw awang lekay dagini hauzikna senapati gi Mount Everest laybani Makoy anina hangoy sing adu Maruti van registration number MN01W7107 da haptuna purakpani Makoy bu asamba wahang pahong chathabada hangoy sing adu tenta da layba Moirangthem anan kauba amagi yumda collection tawraba matung senapati tamna purakibani hangoy sing asi senapati yawraba matungda KZ da lupa chani dagi chahum fawba yoli aduga hotel singna piece amada chama da amuk yoli haiba khangba ngamle hairi hiram asigi matang da WBCC Manipur gi secretary Romesh Ningthaujan haikibada logi wangmada karbar tawba singna hangoi puduna chatle haibagi akaknaba paw ama fangbadagi matam kharagi mamangdagi WBCC Manipur na senaduna lakpani ngasi ayuk hangoi puba ven ama lakadawri haibagi paw ama fangbadagi WBCC Manipur gi president Rabi Takhelambam na luchingduna Tim Khaidokduna Thobal gi tongan pamafam singda ngaiduna leiringaida hangoi puduna lakpa ven asi khangabok lomdagi lakpa ubadigi National Highway 102 gi Thobal SP gi office nakanda khamduna fabani Khudakta Thobal SP Dr. S Ibomchada pau pibadagi Thobal Police ki timna fagalaba matung Range Forest Office Thobal da khutsinakibani haiki Hoi ngasi tintha dagi hangoi propa gari khara कोई ला सकते हैं बाकी ना पाँव में देखिए कोई की WBCC मीटिंग में देखिए कोई भगवान SP सारी गुंडा तो पाँव पिजरा में तुंगा कोई हरी बा हंगोई सिंह फाज़े बा पकड़ पकड़ देवनी मामांग उसो कोई ना हंगोई सिंह सी स्माइल फारगा सेल तो वो मिसिंग ले रहे हैं पाँव में देखिए कोई ना मतलब हम चतुर ना कोई ना अभी देना बा मध्य सेल जिधर ना बा कोई हम करना हाई बोले रहे तो हफ्ता ngasi अदुमक थबक सिंह सेक्रेटरी मसीदा कोई पुलिस डिपार्टमेंट की मगेदी मीटिंग पांगिरपा पुनः मफू कोई थार फंगो सरी मखाताना मायना इलीगल होगा मधे शिडुल फोर्डर चलवा हंगोई सिंह मधे सिगुम मैम से कोई फावी देना बा न्याय हमदा